ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯥꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥ ꯏꯆꯥ ꯊꯥꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯃꯇꯥ ꯑꯃꯅ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯨꯡꯑꯣꯏ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ "ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥ? ꯏꯇꯥꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ?" "ꯍꯣꯏ ꯏꯇꯥ ꯏꯕꯦꯝꯃ, ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯔꯝ ꯀꯔꯤꯒꯤꯁꯨ ꯅꯠꯇꯤꯌꯦ꯫ ꯃꯃꯥꯡꯉꯩꯗ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯇꯥꯗꯒ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯅꯆꯥ ꯊꯥꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯏꯕꯅꯤ꯫ ꯏꯇꯥꯁꯤꯕꯨ ꯀꯨꯏꯔꯕꯁꯤꯗ ꯀꯥꯎꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯦ, ꯏꯆꯥꯅꯨꯄꯤꯁꯨ ꯄꯥꯈꯪ ꯐꯥꯔꯦ, ꯃꯗꯨꯒꯤꯅꯤ ꯂꯥꯛꯏꯁꯦ." "ꯍꯩꯃꯥ, ꯍꯣꯏꯅꯦꯍꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯇꯥꯗꯒ ꯏꯆꯥ ꯅꯆꯥ ꯊꯥꯅꯁꯤ ꯍꯥꯏꯅꯈꯤꯀꯣ꯫ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯗꯨꯅ ꯏꯆꯥꯅꯨꯄꯥꯗ ꯅꯪꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯗꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦꯕꯨ ꯏꯇꯥ." "ꯌꯥꯔꯣꯏ ꯏꯇꯥ, ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ꯫ ꯅꯆꯥꯅꯨꯄꯥꯗꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯥꯏ ꯉꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨꯍꯦ." "ꯍꯣꯏ ꯏꯇꯥ, ꯑꯩ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒꯦ, ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯥꯏ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯌꯥꯁꯨ ꯌꯥꯔꯛꯀꯅꯤꯗ꯫ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯈꯪꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯅꯦ ꯁꯣꯏꯗꯃꯛꯀꯤ ꯍꯥꯏꯔꯒꯦ ꯏꯇꯥ." "ꯑꯗꯣ ꯏꯇꯥ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗ꯫ ꯑꯩꯅꯦ ꯅꯍꯥꯟꯈꯩ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯇꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯄꯁꯤꯗ ꯏꯇꯥ ꯍꯣꯏꯗ ꯆꯪꯉꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯍꯥꯏꯅꯔꯨꯔꯗꯕꯅꯤ꯫ ꯏꯇꯥꯒꯤꯁꯨꯅꯦ ꯏꯆꯥꯅꯨꯄꯥꯗꯣ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯀꯣ꯫ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯑꯉꯥꯡꯁꯤꯡꯅ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯏꯇꯥ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯅꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫